मरोइबा पाउदा हौसिक ओइबा मणिपुर की फिल्म असी तुंगी मणिपुर की लाइवक लेपदबा टर्निंग पॉइंट अमनी फिल्म असिदा पॉलिटिकल पार्टी की खेनबा थमदना पुनः थबक तोमिनबा मथौ ताई हाइना मणिपुर की फॉर्मर चीफ मिनिस्टर नोंथम बिरेन हाइखे अमदी लमयाम हिजम इराबोट की चामगा कुलमा पलक सुबा इराबोट निंगसिंग निमित ngasi मफम क्यादा पांगथोकनारि खुरुबजरी ISTV की पाउमियंग ताबिरबसिंगबु ताराम नोकजरी हौजे पाउ संदोन बिजरी हौजे ओइबा मणिपुर की फिल्म असी तुंगी मणिपुर की लेवक लेपदबा टर्निंग पॉइंट अमनी फिल्म असिदा पॉलिटिकल पार्टी की खेनबा थमदना पुन्ना थबक तोमिनबा मथौ ताई हाइना मणिपुर की फॉर्मर चीफ मिनिस्टर नोंथम बिरेना फोंदोखरे वफम असी गवर्नमेंट ऑफ मणिपुर सिंधुना लमयाम हिजम इराबोट निंगसिंग निमित का मरी लेना थांगमैबन लीलासिंग खोंनांग खोंग लेबा इराबोट एक्वार लेबा हिजम इराबोट की मितमदा हिकत लेकत तंबगी थौरमदा फोंदोखिबनी थौरम अदुदा मणिपुर की गवर्नर अजय कुमार भला मणिपुर लेजिस्लेटिव असेंबली के स्पीकर थोक्सोम सेटब्रता मणिपुर की हाने की चीफ मिनिस्टर नोंथम बिरेन लोक राज्य सभा की MP लेसेंबा सनाजावा लोक सभा की MP डॉक्टर बिमोल अकोइजम MLA सिंह लेंगा की मकोकथोंबा सिविल अमदी पुलिस की मियोइसिंग तोंगान तोंगानबा डिपार्टमेंट सिंह की मकोकथोंबा लुचिंगबा सिंह लनाई मियोइसिंग अमसोंग माहिरोइसिंग सुसर याकी थरम अदुकी मनुंग चना मणिपुर की गवर्नर अजय कुमार भलाना लुचिंगदुना लमयानबा हिजम इराबोट की मिटमदा मियामना हिकलेकत तमदुना इकाई खुनब उठखे थरम अदुका मैलेना मणिपुर की फॉर्मर चीफ मिनिस्टर नोंथम बिरेना लमयानबा हिजम इराबोट की वखलोन असी पॉलिटिशियन खक्ता नतना मिपुंग खुदिंगना सेनबा मथौ ताई भारत सरकारना मणिपुर की दमक लखलिबा अफबा थबकसिंगदा मियामनसु मतेंग पांगदुना मणिपुर कलहौबा मथौ ताई मणिपुर की हौजिक ओइबा फिल्म असिदा पॉलिटिकल की खेनबा थादोक्तुना करी तौसिगे हाइबरोमदा ओइना पुनः थबक तौमिनबा असुम खोंथांग ओइगनी मणिपुर द खुंदारिबा येलो फ्रूप सिंगना मणिपुर की सही चा कया की अफबा तुंगलम सेमलमनबा खेनबा कया थादोंगदुना थबक तौबा मथौ ताई फोंदोखी मणिपुर की सिचुएशन माना तौखिबा अदुगी पोटु विजनरी लीडर मन तौरिबा पोटु करिनो हाइबसे अखै लैरिबा लीडर पुनमंगना करिनो इन फजना ममुत ताना खंदरगा लैबा के इशूनिना हंदकी तांगसी मणिपुर की टर्निंग पॉइंट मनी अदुगा भारत सरकार मनी मणिपुर सरकार की मरक लेनरंब रिलेशनशिप हैना टाइड अप तोरप हैना केयर तोरपगी अदुगुंबा भारत सरकार नो सुगु लय भारत सरकार का मणिपुर की प्रजा सिंह मणिपुर सरकार का टाइड अप तोरकांदा मणिपुर की तुंगी लाकदब सही सामगी लिसिंगी फ्यूचर सेमोबा द राइट टाइम मस्तेदा इन मणिपुर की मियां रहना बसी पॉलिटिकल एफिलिएशन की खेनबा थमदरा इशूदुदा पाइकलिबा तौरिबा थबक सिंगुदा सुम्मी नत्रगा लाली हाइबा खनबिरगा सुम्मगना इशूदुदा सुम्मी न सदमिनबा लालगना लालीदु कराइदनो न अरानबदुदा ताकबिरेगा सुमथोनबा होनरगा मणिपुर कलौनबा जाति इंडिजिनस पीपल्स इन कलौनबा होनमिनसी अदुगुंबा नेता एराबोन पामजरंबा मणिपुर अदुगुंबा नेता एराबोन पामजरंबा भारत अदुगुंबा नेता एराबोन पामजरंबा अवांगो भारत की सत्तम दो अखोई अमोना ngasi को बन मिस्टेक सेशन लगांदा कोई हुनबा तोक्सी पॉलिटिकल प्लेटफॉर्म द पंगांगांगबा तोक्सी इशू दु लाली नत्रगा चुम्मी फै नत्रगा फते सी तवनिंग नत्रगा तवनिंग हाइबरोंबा बेसटमिनसी हाइदना अदुगुंबा लैखिद्रबा लायोइद्रबा अखोई मयामबु लमयान बिरंबा नेता एराबोन की सिंग थम नु मिसिक मरी लेना ई मणिपुर मियाम दा इरावत डे ऑब्जर्वेशन कमिटी वांगजिंग तेंथाना हौकिबा चाही निसंगनी तरादगी लेप्तना सतरक बगुम सामगा कुनमा पलक सुबा लमयानबा हिजम इरावत के वार्ड एनिवर्सरी थोरम ngase वांगजिंग न्यू बाजार लेबा खोरिरोल संदोक लोफ सांगलेन पांगथोक्रे
ꯃꯄꯨꯡ ꯑꯣꯏꯕ ꯊꯧꯔꯝ ꯑꯣꯏꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯋꯥꯡꯖꯤꯡ 10 ꯊꯥ ꯀꯦꯟꯗ꯭ꯔ ꯗꯦꯕꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯔꯤꯇꯥꯌꯔ ARCS ꯃꯅꯤꯇꯣꯟ, ꯋꯥꯡꯖꯤꯡ 10 ꯊꯥ ꯀꯦꯟꯗ꯭ꯔ ꯗꯦꯕꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯑꯦꯗꯚꯥꯏꯖꯔ T ꯕꯥꯕꯨꯂꯥꯜ, ꯔꯤꯇꯥꯌꯔ DFO Y ꯁꯥꯟꯇꯤ ꯊꯧꯕꯥꯜ ꯑꯃꯗꯤ ꯆꯧꯌꯥꯏꯃ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜ ꯊꯧꯕꯥꯜꯒꯤ ꯔꯤꯇꯥꯌꯔ ꯁꯦꯅꯤꯌꯔ ꯂꯦꯛꯆꯔꯔ S ꯆꯥꯎꯕꯅ ꯂꯨꯆꯤꯡꯗꯨꯅ ꯃꯤꯌꯥꯝꯅ ꯋꯥꯡꯖꯤꯡ ꯅ꯭ꯌꯨ ꯕꯖꯥꯔꯗ ꯈꯤꯜꯂꯤꯕ ꯂꯝꯌꯥꯟꯕ ꯏꯔꯥꯕꯣꯠꯀꯤ ꯃꯨꯔꯇꯤꯗ ꯂꯩ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ ꯑꯃꯗꯤ ꯂꯝꯌꯥꯟꯕꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯍꯣꯠꯅꯕꯤꯔꯝꯕ ꯀꯌꯥꯕꯨ ꯁꯤꯡꯊꯥꯗꯨꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯅꯈꯤ꯫ ꯊꯧꯑꯣꯡ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯔꯕ ꯃꯐꯝꯗ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈꯤꯕꯗꯣ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯂꯃꯟ ꯑꯃ ꯇꯣꯟꯖꯔꯤꯕ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯂꯃꯟ ꯃꯥꯅ ꯇꯧꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇꯣ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯂꯩ ꯀꯠꯂꯤꯕꯁꯤ ꯍꯥꯏꯗꯅ ꯑꯩ ꯏꯁꯥꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯧꯖꯩ꯫ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯨꯆꯤꯡꯕ ꯑꯣꯏꯕꯤꯔꯝꯕ ꯑꯁꯨꯝꯂꯕ ꯂꯝꯌꯥꯟꯕ ꯑꯃꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯀꯦꯟꯗ꯭ꯔꯁꯤꯗ ꯂꯩꯖꯔꯤꯕ ꯃꯆꯥ ꯃꯅꯥꯏ ꯃꯁꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯃꯍꯥꯛꯄꯨ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯅꯕ ꯍꯣꯠꯅꯖꯕꯁꯦ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯆꯠꯈꯤꯕꯒꯤ ꯃꯃꯤ ꯇꯥꯍꯧꯕꯗꯨ ꯕꯧ ꯐꯪꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯂꯥꯛꯄꯤꯈ꯭ꯔꯕ ꯏꯃꯥ ꯏꯕꯦꯜ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯝꯅꯃꯛꯇ ꯊꯝꯖꯒꯦ꯫ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯂꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯕꯤꯔꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ 119ꯂꯛ ꯁꯨꯕ ꯏꯔꯥꯕꯣꯠ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯉꯁꯤ ꯏꯔꯦꯡꯕꯝꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯤꯇꯤ ꯏꯔꯦꯡꯕꯝꯅ ꯁꯤꯟꯗꯨꯅ ꯏꯔꯦꯡꯕꯝ ꯀꯥꯡꯖꯩꯕꯨꯡꯗ ꯂꯩꯕ ꯏꯔꯥꯕꯣꯠꯀꯤ ꯃꯤꯇꯝꯗ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯩ ꯂꯩ ꯀꯠꯇꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯏꯔꯥꯕꯣꯠ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯃꯤꯇꯤ ꯏꯔꯦꯡꯕꯝꯒꯤ ꯐꯥꯎꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ I ꯁꯣꯚꯥꯆꯟꯗ꯭ꯔꯅ ꯂꯨꯆꯤꯡꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯎꯟꯗꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯔꯦꯡꯕꯝ ꯁꯣꯚꯥꯆꯟꯗ꯭ꯔꯅ ꯍꯥꯏꯈꯤꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯨꯝꯕ ꯂꯨꯆꯤꯡꯕ ꯑꯃ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯇꯉꯥꯏꯐꯗ꯭ꯔꯦ, ꯉꯥꯛꯀꯤ ꯂꯩꯈꯤꯗꯕꯗ ꯑꯃꯗꯤ ꯄꯣꯛꯄꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯒ ꯃꯍꯥꯛꯅ ꯄꯥꯝꯖꯔꯝꯕ ꯊꯕꯛ ꯊꯧꯔꯝ ꯑꯃꯗꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯅ ꯂꯥꯛꯂꯤ꯫ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕꯤ ꯀꯌꯥꯁꯨ ꯂꯝꯌꯥꯟꯕ ꯑꯁꯤꯒꯤ ꯃꯇꯧ ꯇꯝꯕ ꯇꯉꯥꯏ ꯑꯣꯏꯍꯧꯗꯕꯒꯤ ꯌꯥꯗꯕꯒꯤ ꯇꯥꯟꯖꯥ ꯂꯥꯛꯂꯦ꯫ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯂꯧꯃꯤ ꯁꯤꯟꯃꯤ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯠꯕ ꯊꯤꯗꯅ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯒ ꯂꯩꯕꯥꯛꯀꯤꯗꯃꯛ ꯂꯝꯌꯥꯟꯕꯅ ꯄꯥꯝꯖꯔꯝꯕ ꯈꯨꯗꯤꯡꯃꯛ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯝ ꯂꯥꯛꯂꯦ꯫ ꯂꯝꯌꯥꯟꯕꯒꯤ ꯃꯊꯧ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯍꯥꯁꯤꯡꯗ ꯆꯦꯜꯍꯟꯕꯒꯤ ꯄꯥꯟꯗꯝꯗ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯁꯨ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯁꯣꯚꯥꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯈꯤ꯫ ꯄꯥꯎꯒꯤ ꯃꯛꯇꯅ ꯇꯦꯟꯕ ꯕ꯭ꯔꯦꯝ ꯇꯧꯖꯔꯤ꯫ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯔꯩꯕ ꯆꯥꯕ ꯌꯥꯕ ꯃꯈꯩ ꯆꯥꯁꯤꯟꯅꯔꯤ ꯑꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯑꯃ ꯆꯥꯗꯕ ꯌꯥꯔꯛꯇꯦ ꯆꯥꯁꯤꯜꯂꯤꯕꯁꯤꯡꯗꯨꯅ ꯑꯗꯣꯝꯒꯤ ꯂꯤꯚꯔꯗ ꯀꯌꯥꯝ ꯁꯣꯛꯍꯜꯂꯤ ꯈꯪꯕꯤꯕ꯭ꯔꯥ ꯂꯤꯚꯔꯅꯕꯨ ꯁꯣꯛꯂꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯈꯣꯡ ꯍꯥꯝꯕ ꯅꯨꯡꯉꯥꯏꯔꯛꯇꯕ ꯑꯃꯗꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯦꯡꯍꯜꯂꯛꯇꯦ ꯈꯨꯗꯤꯡꯃꯛꯁꯤꯕꯨ ꯉꯥꯛꯊꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯖꯣꯂꯤꯞ 100% ꯅꯦꯆꯔꯦꯜ ꯁꯤꯔꯞ ꯑꯃꯗꯤ ꯀꯦꯞꯁꯨꯜ Jolip 100% natural syrup and capsule. ꯃꯇꯝꯒꯤ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯑꯃꯗꯤ ꯑꯏꯪ ꯑꯁꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛ ꯊꯨꯡꯕ ꯑꯃꯗꯤ ꯈꯨꯕꯅꯆꯤꯡꯕ ꯇꯠꯇꯅ ꯊꯣꯛꯍꯜꯂꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯈꯨꯗꯛꯇ ꯐꯍꯟꯕ ꯉꯝꯂꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ 100% ꯍꯥꯔꯕꯦꯜ ꯄ꯭ꯔꯗꯛꯅꯤ ꯂꯣꯛ ꯈꯨꯕꯗ ꯅꯠꯇꯅ ꯅꯞ ꯃꯍꯤ ꯆꯦꯜꯂꯕ ꯑꯃꯗꯤ ꯈꯪꯅꯥꯎ ꯃꯔꯦꯡ ꯆꯠꯂꯒ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯕ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯊꯛꯄꯤꯌꯨ ꯀꯥꯐꯤꯗꯣꯟ ꯀꯞ ꯁꯤꯔꯞ ꯕ꯭ꯔꯦꯛ ꯃꯇꯨꯡꯗ ꯇꯔꯥꯝꯅ ꯃꯣꯛꯆꯔꯤ ꯃꯈꯥꯇꯥꯕ ꯄꯥꯎꯗ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 7:10 ꯃꯨꯛ ꯆꯠꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯔꯤꯆꯔ ꯁ꯭ꯀꯦꯜ 3.8 ꯀꯤ ꯆꯥꯡꯗ ꯌꯨꯍꯥꯔ ꯍꯥꯈ꯭ꯔꯦ ꯑꯣꯛꯅ ꯄꯨꯕ ꯄꯨꯛꯐꯝꯗ ꯂꯤꯟꯒꯤ ꯈꯣꯡꯆꯠꯂꯣꯟꯗ ꯌꯨꯍꯥꯔ ꯍꯥꯕꯅ ꯑꯐ ꯐꯠꯇ ꯑꯅꯤꯃꯛ ꯌꯥꯅꯩ ꯑꯉꯝ ꯑꯊꯧꯒꯤ ꯃꯆꯥ ꯃꯁꯨ ꯑꯉꯝꯕ ꯃꯀꯣꯛ ꯃꯔꯤ ꯁꯣꯛꯏ ꯏ ꯅꯥꯏ ꯇꯥꯕ ꯄꯤꯌꯦ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯀꯜꯂꯤ ꯑꯅꯥ ꯑꯌꯦꯛ ꯇꯣꯏꯕ ꯄꯤꯔꯤ ꯀꯂꯩꯄꯥ ꯑꯁꯤꯗ ꯑꯀꯤ ꯑꯈꯪ ꯊꯣꯛꯇꯅꯕ ꯃꯩꯁꯥ ꯂꯥꯡꯕ ꯑꯋꯥ ꯑꯅꯥ ꯊꯣꯛꯍꯟꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯑꯃꯗꯤ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯗ ꯑꯊꯦꯟꯄꯣꯠ ꯀꯠꯆꯗꯨꯅ ꯊꯧꯅꯤꯕꯅ ꯂꯩꯕꯥꯛꯀꯤ ꯌꯥꯏꯐ ꯊꯣꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗ LSTBꯒꯤ ꯈꯦꯟꯆꯪꯂꯣꯡ ꯁꯪꯂꯥꯛꯄ ꯇꯣꯡꯕ꯭ꯔꯝ ꯄ꯭ꯔꯦꯝꯖꯤꯠ ꯃꯩꯇꯩꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ 119ꯂꯛ ꯁꯨꯕ ꯏꯔꯥꯕꯣꯠ ꯅꯤꯡꯁꯤꯡ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ MLA ꯁꯅꯁꯝ ꯄ꯭ꯔꯦꯝꯆꯟꯗ꯭ꯔꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ
ꯖꯦꯔꯣꯂꯦꯁꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯀꯠꯊꯣꯛꯈꯤꯕ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠ ꯑꯁꯤ ꯃꯤꯠꯌꯦꯡ ꯁꯥꯟꯕ ꯇꯨꯡꯂꯝ ꯆꯠꯀꯤ ꯈꯪꯕ ꯉꯝꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯃꯍꯥꯛꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯁꯦꯝꯗꯣꯛꯇꯨꯅ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯈꯤꯕ ꯑꯏꯕ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯏꯕ ꯑꯃꯁꯨꯅꯤ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯂꯥꯛꯄꯗ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯄꯥꯝꯖꯔꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯍꯟꯕ ꯑꯣꯏꯔꯁꯅꯨ ꯂꯨꯆꯤꯡꯕ ꯑꯁꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯐꯕ ꯊꯥꯛꯇ ꯄꯨꯔꯛꯅꯕ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯠꯊꯣꯛꯈꯤꯕ ꯂꯨꯆꯤꯡꯕ ꯑꯃꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯔꯛꯂꯤ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ 114ꯂꯛ ꯁꯨꯕ ꯃꯄꯣꯛ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯉꯁꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯀꯩꯅꯧꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯂꯝ ꯑꯍꯤꯡꯕꯒꯤ ꯂꯥꯏꯐꯝꯂꯦꯟꯒꯤ ꯑꯀꯣꯏꯕꯗ ꯁꯤꯠ ꯁꯦꯡꯈ꯭ꯔꯦ ꯂꯥꯏꯅꯤꯡꯊꯧ ꯂꯝ ꯑꯍꯤꯡꯕ ꯊꯧꯒꯜꯂꯨꯞ ꯀꯩꯅꯧꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯁꯤꯠꯄ ꯁꯦꯡꯕ ꯑꯗꯨꯗ ꯊꯧꯒꯜꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ W ꯃꯦꯁꯣꯔ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁ꯭ꯋꯥꯏꯁꯝ ꯁꯣꯃꯦꯟꯗ꯭ꯔꯣꯅ ꯂꯨꯆꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯂꯝ ꯑꯍꯤꯡꯕꯒꯤ ꯂꯥꯏꯐꯝ ꯌꯥꯎꯅ ꯑꯀꯣꯏꯕꯗ ꯁꯤꯠ ꯁꯦꯡꯕꯒ ꯂꯣꯏꯅꯅ ꯂꯨꯅ ꯅꯥꯟꯅ ꯑꯃꯗꯤ ꯂꯥꯏꯐꯝꯂꯦꯟꯁꯤꯡ ꯑꯁꯤꯕꯨ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯅꯅꯕ ꯏꯔꯥꯕꯣꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯠꯄ ꯁꯦꯡꯕꯅꯤ ꯍꯥꯏꯈꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯅ ꯄꯤꯖꯔꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ ꯇꯨꯡꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯕ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯑꯃꯅꯤ ꯐꯤꯚꯝ ꯑꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯈꯦꯠꯅꯕ ꯊꯝꯗꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯐꯣꯔꯃꯔ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ ꯑꯃꯗꯤ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯤ 114ꯂꯛ ꯁꯨꯕ ꯏꯔꯥꯕꯣꯠ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯉꯁꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯡꯊꯣꯛꯅꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯁꯤꯕꯨꯅ ꯄꯤꯖꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯖꯔꯦ ꯃꯤꯡ ꯇꯥꯕꯤꯕꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ